mayambu ahan namaktada Panthou Liklamgi maikaidagi ikok nonna norukna khurumjari aikoina leptana sanajarakpa wari paringda Thamoi Pandabi ngasi amuk tabirasi mahaki ahum suba tangkak ngasi gi tangkak asibu tabiraga kari oiriba haibado mayam punna amuk khangminarasi Romeo do nene aduna lesna mamit yamna yami mamit yamna ngawi nupa mayam ama koinaba mali haiduna pau kaya matam sinbada wakhan yamna nungaitana mayumda hanki nene adugi masanupigi mobile number do Romeo da yawbanina Romeo na marak phone tawraga lesna do mangonda yahanbinaba magidamak mateng khara pangbiyu haiduna di yamna toina takli Romeo na adumna wakhan nungaitana pau kaya pirakpa pau kaya hairakpada Romadi Romeo gi damak khanbada yamna nungai kide mamana phana yamna phattaba yamna sillabasu Romana di Romeo gi damak karigumba afaba kharadi tawgi khanjabani numitugi matung Romeo do masana amuktang di phongdolaga yenglage haidagi yenglage haiduna mahak lesnana tamliba school aduda yamna toina lakhi lesna hek uba matamdadi wa amata ngangbadi ngamjada lesnana school chatpa matam mana school halakko matamdo lumlaga yengje yamna toina lumjaba yamna toina sangjaba kaya aduna lesnana su Romeo bu masak phajana khangki maksu khalle masigi nupa sina akhoi school maya sida yamna toina leiribase kari maram gino mahangna aina school chatpa matamda yamna toina thinaribase mahaksiba kaidoribano haiduna di yamna toina lesnana khanba horai lumjai haibadu mangai sangjai haibadu mangai Romeo na kaidonunda lesnada mahakki aningma pamba nuksiba phongdoba khak ngamkide karigi ngamdriba mahangna mane aduga wari sanaba matamdadi pau pikre mahakki photo phaba yangankre mahangna pibiyu haiba pot kaya ama pikre tawbatabu kona thangdadi lesnana law yade haiduna pithora I haikiba wahi kaya aduna mahak lesnada wa ngamgi thaunasu leikide yumdagidi mangonda mahakki aningma pamba kaya ama phongdolagi khana chatli lesna hek ubaga punama kauki haiba sungamkide mahage ubaga kijaba pakhatchaba kaya aduna nakan namada asum Romeo do thairaga leidi nomagi numit amadadi Romeo na nenegi hotel duda phamlaga leiri ngai lesna do ikhang khangaudana itha thajadana dukandagi pot khara leiba lakhi numit adudi Romeo tan chare khanduna nene lesna lakle ma ka wari amta sanajage nene na mata kausin biyo ba haiduna Romeo na haire e nene do na hai kausin badi yaroi mahak nangon ikai gani mahak manak to oina changlaga ai wari sabige kari hana tamuge Romeo na hai nene mahak aiga nongmatang unanaba haibiyo hoi pau piramage haiduna nene do hotel adudagi tholaga lesnagi manaka changki mawongdi Romeo gi pau ka tamgadaba manbane Romeo gi wari amata phauba mahna tamkiba natte lesnada nene aduna asumna wari sai nangbo ikhoiromda khara koithoro une yumda asum leibadubu nangbu nungai bro lesnana hai hoi koithorake handakti thabak su khara hangida lapna Romeo hotel na phamido lesnana ubane lesnana amukasu nene do da asumna hai masigi nupa se yamna toina aidi thengnai madi aina school chapra matamda su akhoi school manakta hekta ma leiramme suti thaba matamda su madi hekta ma ui masi kaidorinu khangde akhoi school manaktuda mahakyo hayaduda nene don asumna hangi e madi nangonda minga kaurakpra wari ka sarakpra
Laisnana korakteda wari ga de amta sarakte masibu asida aina thorakpa matamda su hotel da leiba sum thengnai masi kaidawrino nene dona khomme o nakoigi namana biro ma do mana lumjariye changjariye madugini toina lalese nene dugi wahaya duda lesna do nokphet tawraga e roma ge saira sibo madi kadai wai dagino nene aduna khoma e o asi mamang lekai dagini yamna lapna balam natida lesna na mo hai e yade ko midi mayanupa anauba masu phanggadawre nene aduna hai khangde de ibema nupa macha se gyan tagraba jane maram suyamna mo e nisha chu chade handak thabak amasu namkhre hai yaurakadaba sumali hai khangdida kari haigadabano lesnadi wari singdo amata khangdabana kanade phajillo nasano pido heklo hongtho asumna wari kya saram laga lesnado yumna satkre nene su hotel amda asum lae nene duna changlakpada romeo di yamna harauna lesnagi maramda pau taning duna ngairi nene duna hek yausilakpaga romeo na hangi nene lesnaga kari wari sanage manabu kari hairake nene do mamai khara suktharap tawna romeo da hairae as khangdre de ibungo mana khaliba wakhanse nene na kari hana tamgadabano magidi khangna jabu nupa laire matam thengle asitani mana hairibase mangonda aina ngakta changla u hayuna tambane yade thabak lei chatlage haiduna hekta machakhi karino khangdreda magi matause nene dugi hayududa romeo amuk hena nungai kite nene duna hai nang su nupa khara tho magi mamangda nupi aphaba ma koiraga lenau kaino hera nupa mande henang sima mahangna asumna yamna tosilaklabadi karigi nangna nungai taba phawruni ekhoi ki cha nupi ro masu masak thiba nattedana maga khangnau maki mamangdana hekta lena raga layo nene gi wahaya duda wakhan nungai ramdaba romeo do noning masu phawrae as nene sima nene matam theng ai chalage nongma mung laage wahai si hairam laga romeo wakhan de nungai banatte para yumna satkre nene gi hotel aduda romeo nattaba nupa macha kharasu yamna toina singju bora chaba lae makhoi di khare ngausinai nongmadi makhone nene gi hotel aduda pochari ngaida nupa macha amana nene da asumna hairae nene gi hotel da matam kuire ekhoina singju bora charaklise nene so ekhoi gi nupi amatang di semi be yabanida nupa macha du gi haiduda nene na hai hoi ni he nakhoi gi nupi aina pipam thoe nupi ma khangna ragera nupa macha do yamna harauna e yaine nene masak matok phajabra nene dun hai as masak ki wadi phajagra bajane maming do lesna kawe nangna bu pamjarati hekta ai haina bige yahan bige nupa macha do nene dugo haye duda mathum marang haure nene yam thunam te yahan biyo soidan ai khangna jage asumna nupa macha duna hena khoirangna nene duda ngarang taksilakhi mathangi numit amada nene duna lesna bu makhoi de kauraga nauna nupa macha dugi maramda wari kaya matamki lesna di nupa koijadabana nupa dugi pau harko matamda yamna ikaina nupa du masak khangingba yaningba amadi phauki nongma nene duna nungthingi matamda mahaki hotel da lao nupa duga masak khangnaru haiduna lesna bu kauraga nupa duga masak khangna hanki
Masak khangnaraba matung matam khara leiragadi Lesnaga nupaduga mari leinaba koinaba haibadu oikre. Nupadugi maming Jotin kawi. Mataw asumna khangnarak nuksinaragpaduna noong masu Lesnabu ngayakta thorok hairaga Nenedagi hotelda Jotin nga makhoy ani kariguma khara saminaki. Numituda Romeo su Neneda kariguma kharadang haigi haiduna koi thorokpani. Romeo ne hek yausilakpaga Lesnana Jotin nga phaminaraga makhoy achapot charaga leirambadu ubada Romeo tasengnamak wakhan nungai kide. Wa ngangu sungam kide. Neneda kaubu sungam kide. Mahak yamna ikai ki Lesnagi mamang aduda. Mahak khagtan ikai jabani Lesna nati karisu khangba natte. Tapna thingmangam hodana Romeo do mamitaki mapidi tapna sintarapagum tawri. Romeo bu ubada Neneduna haima nang laklibre ibungo lao phamo lao wai shaharaduna Romeo bu kausille. Romeo wa amata ngangde tumin mamai luktharaga lei. Nene adudi Lesnaga Jotinga mataw asumna achapa chaminaraga phambada Romeo na ukibado mahakti wakhan nungaibugum tawri. Kayada phatkidraba nupino. Romeo do ngakhtang leiraga Nene ai chalage nongma laage haramlaga Romeo chatkre. Mathangi numitta Romeo do pendaba amadi ningamdaba kayaduna Lesnana school lakpado mahakna lakadaba lambi aduda ngairaga leiki. Ngasigi akhuna leptana sanajaratliba Thamoi Pandabi mahaki ahum suba tangak asibu tabiraga kari phawbibage comment tawbiramo. Mayambu aroibada Panthou Liklamna amukka hana khurumjari.